State asida tangdu laitaba phibam hanjalakna bagi panamda Chief Minister Imnam Khemsan ga Guwahati da wari sanaki ba dubu yaning da bapong dakluduna Kukizo Council KZ Sigi Chairman Henlianthang Thanglet ki Yumda Naha Kayana attack Chathakhre ngarang midang athengba phawba sathakiba miyamgi ihawadu laksinaba security force na tear gas cell amadi mawbomna singba kya kakre haire thongdok odugi matang de SKTV na fangba tuan ba paw singna hai haukiba tangkun mathoida Chief Minister Imnam Khemsan amasung Kukizo Council gi mihut singa Guwahati da wari sanaki ba dubu yaning da bapong laduna ngarang nungthil pung ani makhairom taba matamdagi Naha Kayana Surachandpur town da leiba KZ Sigi Chairman Henlianthang Thanglet ki Yumda nung thomjin bayawna attack Chathakhre Chairman gi yum ngak senbagi thabak chathariba security force ki personnel sing adu miyamna namkhairaga changna bahonarakpada ngahap munaki madugi matung miyam adu security force na tear gas cell na singba kaya kaptuna tankhai ki madugi matung miyam adu amukhana punsinduna Henlianthang Thanglet ki Yumda makata na attack tawna bahonaki hairi tawdok odugi paw phangmadagi ahenba security force ki personnel sing laktuna miyam adu lakshin ki Madugi matung numidangi matamda Surachandpur town ki tuan mafum kaya da miyam punsilaga lambi thingba tayar mai thaba yauna makal makha kya gi khongjang sing ke numidang athengba fawba sathakiba miyam gi khongjang aduda pamnaba thodok sing thoktanaba ahenba security force thajinduna ngak senbagi thabak sing sathaki haina pawsna makha tari